ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯨꯃꯥꯔ ꯀꯧꯖꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅꯤ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏ 6 ꯈꯛ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯟꯖꯣꯏ ꯑꯉꯥꯡ ꯑꯣꯏꯅ ꯅꯤꯁꯥꯗ ꯂꯩꯆꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯏꯆꯟꯅꯨꯄꯤ ꯑꯅꯤꯗꯤ ꯕꯕꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯥꯏ ꯐꯖꯅ ꯑꯣꯟꯁꯤꯜꯍꯜꯂꯝꯃꯤ ꯑꯩꯁꯨ 12 ꯂꯣꯏꯔꯒ ꯃꯈꯥ ꯑꯗꯨꯝ ꯇꯝꯊꯈꯤꯗ꯭ꯔꯦ ꯅꯣꯡꯃꯗꯤ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯦꯜ ꯑꯁꯤꯗ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯝꯕꯦꯜꯗ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯂꯝꯕꯦꯜ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯅꯥꯎꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯏ ꯑꯩ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯁꯨ ꯆꯨꯔꯨꯞꯇꯣ ꯊꯥꯗꯈ꯭ꯔꯒ ꯗꯗꯥ ꯑꯩ ꯁꯤꯗ ꯏꯃꯥꯟꯅꯕꯒ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯑꯩꯅꯁꯨ ꯃꯗꯨꯗ ꯆꯨꯝꯅ ꯂꯩꯔꯝꯃꯒ ꯅꯪꯅ ꯊꯛꯂꯤꯗꯨꯅ ꯀꯩꯅꯣ ꯑꯩꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯥꯁꯦ ꯈꯨꯝꯕ ꯉꯝꯗꯗꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ ꯑꯩꯅꯁꯨ ꯂꯥꯛꯑꯣ ꯅꯪ ꯌꯨꯝꯗ ꯆꯠꯂꯁꯤ ꯁꯤ ꯍꯥꯏꯗꯅ ꯏꯅꯥꯎꯅꯨꯄꯥꯕꯨ ꯆꯤꯡꯗꯨꯅ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯑꯝꯃꯤ ꯌꯨꯝ ꯌꯧꯔꯒ ꯑꯩꯅ ꯏꯅꯥꯎꯅꯨꯄꯥꯕꯨ ꯐꯨꯗꯨꯅ ꯉꯥꯡꯉꯤ ꯅꯪ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠꯁꯦ ꯀꯔꯤꯃꯠꯇ ꯌꯦꯡꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯝꯕꯦꯟꯗ ꯑꯗꯨꯝꯅ ꯇꯧꯔꯒ ꯏꯃꯥ ꯕꯕꯥꯒꯤ ꯏꯖꯠꯇꯤ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯑꯩꯅ ꯀꯟꯅ ꯉꯥꯡꯕꯗꯨꯗ ꯕꯕꯥꯒꯤ ꯏꯃꯥꯒꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯑꯆꯧꯕ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯉꯥꯡꯉꯤꯗꯨꯅ ꯑꯩꯅꯁꯨ ꯕꯕꯥ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯩꯗꯧꯔꯝꯃꯒꯦ ꯅꯅꯥꯎꯁꯤꯕꯣ ꯑꯩꯅꯁꯨ ꯃꯗꯨꯗ ꯑꯉꯥꯡꯁꯦ ꯂꯝꯕꯦꯟꯗ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯏꯃꯥ ꯕꯕꯥ ꯌꯨꯝꯁꯤꯒꯤ ꯏꯖꯠꯇꯤ ꯂꯣꯏꯅ ꯃꯥꯡꯂꯅꯤ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯃꯥꯁꯦ ꯌꯨꯝ ꯑꯁꯤꯗ ꯊꯝꯕꯗꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯏꯃꯥꯅꯁꯨ ꯑꯆꯧꯕ ꯅꯅꯥꯎꯁꯤꯕꯨ ꯌꯨꯝꯗ ꯊꯝꯗꯅ ꯀꯔꯥꯏꯗ ꯊꯝꯃꯨꯗꯣꯏꯅꯣ ꯑꯩꯅꯁꯨ ꯏꯃꯥ ꯅꯣꯏꯅ ꯀꯟꯈꯠꯄꯗꯒꯤ ꯑꯉꯥꯡꯁꯦ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯗꯣꯔꯤ ꯃꯥ ꯑꯩꯅ ꯁꯦꯟꯇꯔꯗ ꯑꯣꯏꯅ ꯊꯝꯕ ꯇꯥꯔꯦ ꯁꯤꯗ ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯊꯤꯡꯉꯛꯀꯅꯨ ꯃꯤꯅ ꯉꯥꯡꯅꯕꯗꯣ ꯅꯣꯏꯗꯤ ꯏꯀꯥꯏꯗ꯭ꯔꯒꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯑꯩꯒꯤ ꯏꯖꯠꯇꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯥꯗ ꯑꯃꯨꯛ ꯌꯦꯡꯉꯒ ꯅꯪ ꯑꯩꯅ ꯁꯦꯟꯇꯔꯗ ꯁꯣꯏꯗꯅ ꯊꯝꯒꯅꯤ ꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥ ꯉꯥꯡꯉꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩ ꯕꯕꯥꯅꯁꯨ ꯏꯅꯥꯎꯅꯨꯄꯥꯕꯨ ꯆꯩꯕ ꯉꯥꯡꯕ ꯇꯧꯏ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯑꯩꯅ ꯏꯃꯥꯟꯅꯕꯒ ꯇꯥꯟꯅꯔꯒ ꯏꯅꯥꯎꯅꯨꯄꯥꯁꯤ ꯁꯦꯟꯇꯔꯗ ꯊꯝꯈꯤꯔꯝꯃꯤ ꯏꯅꯥꯎꯅꯨꯄꯥ ꯁꯦꯟꯇꯔꯗ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯏ ꯑꯆꯧꯕ ꯅꯪꯅ ꯅꯅꯥꯎꯁꯦ ꯁꯦꯟꯇꯔꯗ ꯊꯝꯂꯤꯗꯨꯕꯣ ꯅꯅꯥꯎꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯥꯗ ꯂꯩꯕꯗ ꯍꯩꯅꯔꯣꯏꯅꯤ ꯅꯅꯥꯎꯗꯣ ꯑꯩꯅꯁꯨ ꯏꯃꯥ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝꯅ ꯌꯦꯡꯂꯛꯀꯅꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯅꯥꯎꯅꯨꯄꯥꯒꯤ ꯐꯅꯕꯅꯤ ꯃꯥꯅ ꯅꯤꯁꯥ ꯁꯨꯝ ꯆꯥꯔꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠꯇꯤ ꯂꯣꯏꯅ ꯃꯥꯡꯉꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯒꯅ ꯅꯣꯏꯅ ꯊꯣꯛꯄ ꯂꯣꯏꯅ ꯁꯤꯜꯂꯣ ꯃꯥꯅ ꯅꯤꯁꯥ ꯁꯨꯝ ꯆꯥꯗꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯣ ꯑꯩꯁꯨ ꯏꯃꯥꯗ ꯁꯤꯈꯛ ꯍꯥꯏꯔꯝꯃꯒ ꯊꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯩꯁꯨ ꯊꯕꯛꯁꯦ ꯑꯐꯪ ꯑꯃꯔ ꯊꯤꯗ꯭ꯔꯒꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯑꯃꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕ ꯑꯖꯤꯠꯇ ꯐꯣꯟ ꯇꯧꯏ ꯃꯥꯁꯨ ꯍꯔꯥꯎ ꯄꯥꯏꯈꯠꯂꯛꯇꯨꯅ ꯏꯇꯥꯎ ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ ꯑꯩꯅꯁꯨ ꯏꯇꯥꯎ ꯊꯕꯛꯀꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯕꯤꯔꯛꯎ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯀꯩꯅꯣ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯒꯗꯤ ꯃꯥꯅꯁꯨ ꯏꯇꯥꯎ ꯀꯔꯝꯕ ꯊꯕꯛꯅꯣ ꯅꯪꯅ ꯄꯥꯝꯂꯤꯁꯤꯕꯣ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯑꯃꯨꯛ ꯏꯇꯥꯎ ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯑꯃꯕꯨ ꯐꯪꯂꯒꯗꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯏꯌꯥꯗ ꯌꯥꯔꯦ ꯑꯁꯨꯝꯅ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯪꯉꯛꯏ ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯨꯃꯥꯔ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯑꯣꯏꯔꯒꯦꯔꯣ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯅ ꯏꯇꯥꯎ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯍꯧꯖꯤꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯧꯔꯤꯕꯣ ꯃꯥꯅꯁꯨ ꯀꯧꯔꯤ 2 ꯀꯧꯔꯤꯕꯅꯤ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯉꯥꯡꯅꯕꯤꯒꯦ ꯑꯗꯣ ꯁꯦꯟ ꯊꯨꯝꯗꯤ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩꯅꯁꯨ ꯏꯇꯥꯎ ꯌꯥꯅꯤꯗ ꯌꯥꯅꯕꯗ ꯉꯥꯡꯅꯕꯤꯌꯨ ꯁꯦꯟꯗꯨꯗꯤ ꯑꯩ ꯉꯝꯅꯕ ꯂꯧꯅꯒꯦ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯇꯥꯎꯁꯨ ꯅꯣꯛꯇꯨꯅ ꯏꯇꯥꯎ ꯅꯪꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯤꯈ꯭ꯔꯒꯁꯨ ꯁꯦꯂꯔꯤꯗꯤ ꯃꯩ ꯆꯠꯇꯣꯏꯅꯤ ꯑꯩꯅꯁꯨ ꯍꯣꯏꯅꯦ ꯏꯇꯥꯎ ꯅꯪ ꯑꯃꯨꯛꯇ ꯉꯥꯡꯅꯔꯛꯑꯣ ꯁꯦꯟ ꯊꯨꯝꯗꯨꯗꯤ ꯑꯩ ꯏꯃꯥ ꯕꯕꯥꯒ ꯇꯥꯟꯅꯔꯒꯦ ꯏꯇꯥꯎꯗꯨꯅꯁꯨ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯃꯔꯣꯟꯗꯣ ꯍꯥꯏꯔꯛꯑꯒꯦ ꯃꯗꯨꯗ ꯑꯩꯁꯨ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯪ ꯄꯥꯎ ꯈꯔ ꯐꯥꯎꯅꯁꯤ ꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯔꯒ ꯑꯗꯨꯝ ꯂꯩ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯖꯤꯠꯇꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏ ꯑꯩꯁꯨ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ
Thuna paikhatuna sumna hangi. Kamaina tawragi taw ngangnarabo. Imanabaduna so ngangnare taw soiduna yagani. Sende lupa 50,000 thaurang tawro. Adumna harakpaduda ise wakhandi ngahak khalami. Aduga tamna amuk sumna hangi. Itaw yamandro. Private ki thabak tawak kun-kunthra mukta yaroidro. Imanabaduna so amuk yengasi hujik matamdadi lawdi lawnarabani. Aina sumaduda ado hayengdo siendo. Bisaluraga yaraktradi kamdawni. Mana su yarkani taw soidana. Aina phajana hainaramlabani. Aigi mini haidana. Aina su ado itaw nangdi hospital na kuina leibanina. Nangdi khara sauramlani. Mana su khara di sauri saugde haiduni. Aina su magi wadu targa hoit phare ita. Aduda ai ima babaga tanarage. Aduga ai nangonda paw muk hairage. Asumna pholado thamnaraba matung ai se ima babaki manakta sangami. Ai changakpa ubududa babana aingonda. Kari leire asauba. Thawai yamna nungaitaba malida. Aina su baba wari mata tanasi. Babana su kari wari no hayuni ai tage. Aina mo baba ai hospital da security hoirage. Imanaba zitna hainabire. Adu paisa di lupa 50,000 piyo hai. Aina di khara taw haibane. Kamaina tawni. Babana su kaino ni asauba adu di paisa yamna sawida. Nang bodobo tasing na yaduribo. Hayang paisa do pisaluraga yadradi kamdawni. Aina su baba imanabaduna di phajana hairei. Ay su tanjaze manganingdi. Kamaina tawsige. Ay wafam aduda babana su tamna ingna sumna kumai. Parese nang nabo thazaragadi paisado lakpra phoibra ngamnaba tawrasi. Aina su hoi baba aduna pharani. Ay su yumda sum leibase yamna ware. Idaw nupado su thamjan khrabanina magi su paisa pidaba yaroi. Babana su hoi nangna phanidu tawro. Law machet ama thamdoga su thamnaba. Aina su phare baba adudi ay imanabada yare haikrage ko. Wari khara se sanaramaga aise aigi kaada muk laktuna imanaba hajita phol amuk tawrami. Imanaba hajitna su kaidawrige taw asuk thengna muk phone tawri isina. Aina su muk yarani taw paisado ai hayeng thilagi. Aigi wadude imanaba hajit su noktuna kaino paisaga yamna pairpa malida. Othongna thuna pirage hairei. Aina su itaw adugi nate da tawdaba yadaba thabaknina thujaningdana tawbani. Paisaga leibagi nate hayeng law bandan thamaga piraktoini. Imanabaduna so hoida kari su pakhatkano. Aina yanaba itawgidi silakani. Phare paisado purka nang hayeng to lawo. Aduga iga puna satminaraga yenglurasi. Aina so phare itaw yengasi ngasigidi thammage. Nang su tumjaro aina amuk hawdokpire. Imanabaduna so noktuna hawdokteda. Aidi hospital da night duty tari. Saktokpuda ngaidi tumbaga phangkheroi. Aina su itaw adugi hairagadi wadi wabajani ko. Security oiba kaisisu. Imanabaduna su kadaidagi no itaw wakraba thabakni. Nang so hayeng oiraga khangakani. Thabakse kyam wagedo. Aina su hoi itaw oiraga khangba haiduni. Phare thamage ngasigidi potharage. Hayeng do ai nganna laknabu tawge. Asumna phondo thamnaraga isu dum tumtharami. Nongaladuna isu nganta hawgalaga. Babaga tawraga paisado langami. Babana su lawdo thamdoba matung. Aingonda paisado piraga sumna hairei. Achawba lanthum thamdoabani thabakto yanabadi tawsi. Aina so hoi baba kari su wagano. Imanaba ajitna yamna thajana hairakpani. Babana so chalo adudi paisado pithooro. Aisu hoi baba hairamaga loisanduna hospital da laami. Itaw ajika su thengnaduna aigi paisa piminabadu magaiga puna sadminai. Paisado piruraga thorakpada imanaba ajitna soingonda. Itaw soidana yakani pakhatkano. Hek order hek lakpaga hairage. Aina so harauna hoi itaw. Adudi ay amuk yawkrage. Adumna ise yumda muk thuna halaami. Matam kharage matong ise thabakto yare haidana. Imanabaduna aingonda paw pirami. Aisu yamna harauzaki. Baba ima su yamna harauzarami. Thabak yarabada isu thabakkidamakta hospital da salami. Aigi itaw ajina puriba hospital aduda isu puba tarami. Tawdabo magaigadi kaase mane haibabo. Duty matam manadabanina. Punna leibadi pakna phangamde. Aina duty loiraga aigi kaada lakpasi pung 12 heli numidangi. Aigi kaase aina hek thong hangdoktuna sangbada. Karino khangdaba sawum ama aingonda phaurei. Aisu kainone sawum sibu miga leiba zara. Imanabado halaba zarani. Madi ngasi night duty tai haigum tawbani. Si khanduna aisu kaduda thuna sangtuna yengi. Hek changubada kanasu leiramdaba aduda. Aisu kamta khandana iruzaba muk sangami. Aina iruzaringaida karaidagino khangdaba makhol ama muk tarei. Aisu kainone karaidagi kari makhono tarisibo onthokna haukreda. Si haidana ise iruzabado lepaga
ngak makhol adu taduna lei aina tumina taduna leibaduda makhol adu amuk lepki aina so thangnaba mi gi oiramgani khandana amuk irujabada hawrami ngak leraga ige kasida amuk mi amada posei thadaba gumba masiguma makhon se muktarami aiso kainone makhon myam sebo imanabadu halaba zara amuk aiso thune irujabada loisalaga aise mapanda thorami aina tholakpadadi aigi kasida kanasu leiramde wakanda kaisumta khandana aiche sak amuk thongami sak thongingaida mapangi thongi bel se mukhingai aiso maduda khangdana ithandaga haijarami khangine kana amuk lai bazano asumna ise thuna thoktuna thongdo hangduna yengi aina thongado hangduna yengubadadi kanaso muk leiramde aiso kaino kanano ni migi bel khingamaga tumina muk sakrisibo mi singse mathauga mata leinadraba mali thoina laknaba masu yauri sikhalaga ise thongado kan lon selamaga amuk sakhumda sangai aina sak loi selakpa tanja aduda akhoi thongse amukkasu thilai aiso kanano ngasaidagi sanari sibo khabai sina kaluge haidana khutta khabai pairaga thongado hangtuomi aina thong hangubada itawajit oiduna leirammi aina khabai ga pairaga thorakpaduda mana soingonda kaino nangna khabai ga pairaga saliduna aina su ehe nangoire aidi atopana sanari ibuiningore imanabaduna su akhoi room sidabu kanana sanadoino aina sunga saidagi masigi bel se dum kingini adu kanamata leiramde aina mapanda thogi yengubada aigi waphamadуда imanaba jinna soingonda itaw khona leise hospital ni aduna section na leiyo aiso magi waduda mitka lauthoga sumna hangi kaino itaw hari sibu mafam sibu tamna bro mana su hospital hari sidi khara sudum tawba tabani mafam asida asiba su thamlibani mafam asida sikhiba mayam amsu yawrini Maduda ina mu itaw nang nahan makai kamay na layri no. Agi wapha maduda imanaba ji sunok to na ngamna ba layri ni kaino ay sunupa mazani. Ay na sumuk pare sa saksa tuwasi. Asumna akoy ni susaksa do na potharami. Ay hingi matam na isi mikap sumuk thoray. Imanaba duda ay na mikap thorak pada nungay na tumtunan lay. Ay siya ising taningi hayda na ising takpa mo hawgalami. Ay na hawgalaga ising takpa thorak pada tangnaba kadagirakangdi. Mina satpagi kokok haida na makhon se tarami. Aiso kaino na kadaidagi no kokok lang na makhon na muktari sina. Duty taba miga uiri bazara. Ado duty taraga sunumidang de dum pamdo na laynabani. Kadom da uiri bazano makhon sibo. Si khanda na ise thuna thokdo na thonga do hangdo na yengi. Aina yengubada karisu leiba uramdi. Ado boiso sang na leiba zagado yengsalubada. Isada akiba madi paurammi. Kirakpaduda thongdo thuna lonsenduna. Ngaka muklep tu na lay. Wakanda so kalami hospital si nangkay di kang tiyam na kibazani. Si kanda na isi tu na mukjangak tu na pamungda karami. Ay na yakip tabaga ko'y gimatag sida. Mi masat pagumadum koko kadum sali. Ay so kiba henmanda na imana ba si hawdok sira kalami. Ado bumaso nungay na tumbado da hawdok pirudre. Ngayak leraga mugnupiya man kapag makhon si tarami. Maduday so karay da no kapi sinamisi ba yawro bazara. Onthongna ki kreda edi onthokpa mapamada thabak si hek tawruida ngaki matung lamna taramba makhola tu nangna muktarami aiso hais makhon si sumsum nakselei edi kibda loire kamaina tawni si haidana ise itawajit po hawduami imana badu so aina hawdu bududa hawgalaktuna sumna hangai kadorge taw nang huju phawbo tumdribo aina so itaw tumurabani do mikaba mukthori ni mana so ado tumuk kaidorge nangna tumdabi leiriduna aina subhay kay kaino makhonam na tay ay datasing na kiri tumbaga yadre ay giwapam aduda mana sumo kay dawri ino nang nakiri duna hospital sila tabak tawraga adumay nakiraga di yararoy maduday na so kibagi wana titaw ay gisasik kari numatawri akiba makhon mayam sinang di kari matatada bro imana ba ajit na sutam na sumna hayrei itaw taraga sudum tumin na tummo makhon tay kayda na thokta na gayeng no Aina so kay ginoy taw ay di thong hanga ka yengure. Ay giwado da maso mamit ka law thoga. Nagdi ka na thoga yengo hayriba. Matungda di nang yengo no. Asukoy na layba ay pong nung matathokti. Aina sumisa pagi makhonta baduda. Mi duty tari bazara hayda na yengo bani. Imana baduna so mug duty numitang taraga so. Kusati zata bani. Mana thokpa pamana pamba. Uiba na uiba dumayna tawraga laybani. Matangda di mapan thoga yengo no ko. Patanungda thoga din nang mangzani. Ay na so as itaw adumayna ka hayrakano. Karaga kiringay sida. Asum na nga hekwari saraga iso tumbado dum temami.
Noma nomagi haukhibana isu isasida hainadaba mong matau kya ama tauba haurai. Aki akhang noma nomagi sum henjalai. Imanaba dit leitaba matamda thong thinba nupi amana kana kapagi makhon kaya ama lepa leitana dum tarami. Aisa nomadi ithanda leibadu kidana yumda phone tawi. Babasu phone do paikhalai. Achauba kamdaurige nangbo na hangkadi phone ga mata tawraktena. Aina so baba ido thabak khara chilli adugini. Babana so thabak phanam chillaga su nomagi ngak to oiraga so tawrakadabani. Aina so hoi baba tawrake do sak po sanarabo. Babana so chari sare nanaw nupa so ngasidi laururabani. Wado tabada so saungna sumna hai. Kaina noina angang to lokthui badi. Babana so achauba nanaw nupa se gyan tare haidana moina adagi pau pirakpadagi laurubani. Aina so baba phai harga hana dauna amuk makoktagi halagadi yaroi ko. Aidi yamna sauni harisini. Babana so taude ma so gyan phajana tare. Aina so muk phare adu oiragadi. Adu kari mathen chanaragi hangami. Babana so ngasidi yen chare nanaw halakpagi. Aina mo adu baba akhoi hospital se yamna tamnai. Ai so ithanda leiba kidana baba do phone tawri ni. Aigi wado da baba so pakhanna kari haiba zoba tamnai haiba. Nangni na thanda leibra kamaina tawri no. Aina so itawajit ka leibani baba. Adu mana duty taringai ithanda lei. Aduna kidana phone se sum tawri ni. Babana mo aduga nangdi nangkai hairaktridu na karigino. Nang so aduda leiraga phatanungda thokadaba oiragadi yumda halao. Aina so yani da baba. Ai adum leige itaw leiragadi karisu kideda. Babana so laithokanu sauba. Gyantana leiyuko phatanungda thokadi akhoi tani mangje doisi. Aina so hoi baba adudi aisu thammage ko. Asuna phone adu adum thamnarami. Sak to loisalagang hek potharaga lei. Ngayak leiraga aigi kasda mi ama leibagumna tawrei. Wakanda so kaino ni kadaidagi no sor honbagi makhol ama tarisina. Si khandana isi kuyeng yengi. Adum naina yengobada akhoi gi mingsel asida mami ama tarami. Aiso mingsel aduda munda yengaga sumna soli. Kaino mingsel sida tariba mami sibo. Kadomdagi no tari isina. Si khandana isi kuyeng yengduna lei. Aina adumna yengbada karisu ubadi phangamdi. Amukso mingsel aduda yengobada hekta mami du leirami. Maning maya kulay leiduna yengbada su. Udrabaduda ise kidana phamungda mo phajop jingkhatuna hipami. Adumaina ina phajop jingkhalaga leibada aige khongsida kanano amana thengakpagum tawrei. Adumna tawrakpaduda isu muk khangduna kanna lawi. Aduga muk hawatuna isagi khong aduda aise munna yengi. Ithanda leiringaisida ise tasingna kiba haibada oirami. Wakhanda so ise ngasigi numisida loiragadaba malami. Si khana ise kina isasa tasanduna lei. Tanzado da nupi mana kapagi makhon nopagi makhon se tarai. Imana badu sunga sidi yamna thingi. Kaidawraba zano halakpagi matamdi oirabani. Aidi tasingna kiri kamaina tawni. Makhon mayam sina aigi isase karino matawri. Sorpo phungkalle. Ngayak leiraga isa tamna hawatuna sakumda sangami. Sakumda yak zangbaga aigi mangsida. Kanano mana samduna sadki. Aiso dumaina satkibadu mami sami uhobadu da pakatana dung wantharami. Imana bado halakpada ina dumna leirambaduda bakhana mana ibo phamungda thangbiraga doctor mayam ama kauraga yenghalami aina gyan tarakpada ise phamungda leirami gya lakpa ubada imana baduna soingonda kamaina tawrino bai aina so bai ayamna kire ayumda hallage mafama se yamna tamnei ai kamaina gyan mangkrino khangaudre age wafama aduda imana bajina su nangna henjana khanbagini maduda ina so adugi nati taw aina halisi asengbagini ado ay yumda hankrage mafam ase ay yamna hainadre asumna ise nongan bu wana ngai do na yumda halaami nongala bada ise yumda halaktuna babana so ay laku ubudu da yamna harawse kaidawrage sawba nangna lakniga mata hairaktriiduna aina so baba ay mafam aduda leibado yamna kire aduna ay leiba ngamdadana chenthorabani mafam ado sukimatik tamnai ay ngarang di gyan phaw mangoi baba so ay gi wadu da pakhana sumna hairei adudi kamaina tawni azauba nanga da sakranu yumsida sum leiro nangi thabak to su atopa ma yengasi aina so hoi baba adu mai ba mata kaubiyo aigi sase mukta yengthonsi baba na so hoi nang aktang potharamu ai ngak leiraga kaubirogi ngak leiraga baba na mai ba ma puduna lakpirami aibo mai baduna phajana yengaga mafam aduda thawai khara okna khre mana saliba jaga du su mafam masiga yamna pakna de hospital oibaga kharadi dum tawba tabani hayangkai na sada jantra ma siraga nang sat ki su charlu lam chat pa haibasi na sada jantra gumba
Lairon tison kay no khara solaga sakadabani adu ngasigidi karisu tawlaroi potharo hairamaga maibadu so dum hanki masigi matung makha tarakpada ise thabadu dum tokre aduga apha phangba thabak suduna hojite yumda leijare mayam hamagi wari se matanga saide loijare ani suba wari se mok payam da khudun tamjari wari se matamadu da khoi lekai sida singma thokiba thodo magi wari ni thaina dagi khoina piklingai dagi tamakpa primary school ama khoigi lekai sida lei adu kaire school ase ningthijana salaiba ngamba mi ilei leitadana adu mutkraba school ni school asida baba ki mayam baba songna hana chokidar su hoirami baba sokso ahan oire hojikti san khara loiraga yumda leire hojiki school se hek ubada ki bama poi numidanga se dai da landuna lakpada school manung adu da angang nokpagi makhon angang amani changsan khibagi makhon moa masigumba angakpa khara thingnarami masida angakpa amana khoi baba sokdi madi kari so khandana school adu da sange hekta punsallaga leiramba so hekta yawi akhona de baba sokda ki dabro hangobada baba sokna kaidawagi ki doino aina hana se nazaramba school ni hojik so aide hanigi wakhanda dum leiri kariso tawdabani noina ki haidana kainomda mayamna dum ukre kaibu tawduina sidabu khumai adumaina sum baba sokdi school aduda dum sangi nongma numit amadi baba sokje thenga phau yumda hanjalakhide nongso kana taramaga hangkhibada ngairiba matamduni babana so aingonde ibungo nang baba sokdo halaktriba malini namabokna nangna ira ma salga yengmuso hairi adu ipadi thabak khara leiri nang school manak phauda salga yengugero nonga tabasida school adugi manungda leirumgadaba mali babana dumna hairakpaduda aina suamo baba isungam hekam maroi nongmasu school manungda baba sokdi tummaga leirambado aduna aduda dum leijaramgani aidi salga thiruba ngammoi babana mug ehe noi suba ahan hoirabani ne noi baba sokse masa masusu amata leite akhona khara khara yengsen bidragadi kamdauni phare nang chatpa talle hairabanina ipa hek chalaga thirurage asumna baba se magi thabak to khara loisalamaga baba so yengba school ladom da salami baba na sum school ladom da lakpada nong do so mukta ba haurai maduda baba so ihe nong simi othong no usikhidreda ngakli ta pitpat ta so do ne school ladu da leiramaga di phai phare school da hana mukta sangaga yenguge asumna baba na school ladu da kaiso khandana sangami aduga baba songna hek tumamba school ladugi manungda sum lakpada baba sokse mi maga wari sanaba makhonsi baba na tarami baba sum maduda ek kanagano ne khoi ta songna mi maga wari sanarisina hekta sangsalage o ta sok kanagano aduda leiri dubo nong tare yumda hanni so khara khangna sidana adumaina baba na sangsalubada baba sokse masak kudaba kaigumba maga school ladugi manungda wari sanaraga leirami hai baba sangak paduda raje nang ai thiba laira kaidawba laino aibo angangda angang masa dauna salamo ai laage babana mo kaino tasok salamo ai laage hairisibo hojisi numit tarabani nong malak sida tasobu sida kaidawramino aduga sida taso matomda murung solamiduna mafam asida kaidawramiba lawa taso aiso thabak yamna leheuri yumda hallasi baba song namuk raje noi sidiba ko ai laage dum salamoda babana so muk o adudi lao ko angang masa dongna di hairi angang dagi heli ngangna bawabadi laoko haidena babana tungsalang he konthorakpada nupi magi khonjenje piktang na tari hai baba so e kanano haidena muktung satlangna amuk leithubada kana so muk leiramde hai baba so da so babana taso kanano hujik nupi magi khonje da wanganga khibado baba so na so muk kana bo wangang turige so ai la age haidena moyani se mang tung langmina dune yumda halak minarakhi numito babana khoida wa machet namata tamthokte numitogi nong hengan baga baba sokse yamna kanna naba hauki batam khara yamna ngamdana naramaga baba sokse adum leikhidre baba songna leikhidraba matung school lasidi amukai hena kiba pokpa haibadu oiki baba soge surat nong hekan baga school manung adu da lekais da level lesabi ma school manung adu da thauri yan duna siduna leiramki adumaina ga amuk toksilakpadagi school ladudi numidang school manung adu da nupi mana amuk kapakani school manung adu da ki nung amuk khulakani tamnabada angakpa ma oiki mong mataw kya adu da lekai gi ahalaman club ki music nasu masidi mong ama tawre adu na school asi sidokrasi sumaina sum leibase saida leiba angang nupi mata landu na satpa ngamnadri hainarami wafam adu da lekai gi mioi khara nadi amuk yaramde
asuk kuiraba skunsi sidokpa nungaite adum leijasanu sidokpagi mahut laitin oina khwiram thoksi hojing matamda akhang hai yamna leirabani moiga tanarga laitin amukta khwiram thoksi hairami lai khuram thoga yengse haibaduda madudu oina mayamsi yanaduna maiba makhak tanaduna skul adugi manungda pusalaga kari leigedo yenghalami maibaduna so e karisu leiba natera lai khuram thoksi yamna luna su khanjaluno lai khuram thoga phajani da haidana numit ama lepnaraga lekai gi ahal ani ahum amaga maibaduga tawruga skul manung aduda lai khuram thoknaba thorang tawringai nupi ma hekta skul manung adudagi kapakpani hai maduda lekai gi ahan sing adudi kidana mahei magi magi thokpa sena kigi tawbada maibaduna ngai ko karisu tawroi ai yawrisidi lai khuram thoga phaduri ni sida tawri ba singsi sum layu noi sida ai lai khuram basi haujange itomna tawraga so ya yaduda sum nungai te tawbani noi sat khino ai lai khuram basi haujana ba tawrage haidana maibaduna lai khuram ba haurakpada maibadugi matungda nungsi asau sau basi mafam marang khangdana hekta hulakpani hai adumaina tawrabanina maibadusu lai gi thoramdu adum pangthokpa yadrabanina e masidi mong amani hayeng oina tawrasi haidana maibadune kaine moi ahan sing aduga phajom takat school adudagi chenthoknarakhi numit aduda laidu dum khwiram khidre nungalaga maibado muktanga laidu khwiram thokpiru lao haidana kauba chalubada maibado lotkibagi mawongda numitomo unaba chatpada unaba supang hek phangamde lakai misoduda dum khangba ngamki maibado phokki khre haibasi makha tarakpadidi lai adum khwiram khidre nupi ma duda thori yalaga sikhraba matung nongmaso atokpa lamdagi aduda nisa sasanba laga overdose da nisa saba miyo yandi amasu skun manung aduda siduna leirami mayamsu maduda angakpa ama hoinaki hoi nisabudi saraga sibabudi sijaragasu animak pulab aduda siduna leirambadudi lekai miyamsu kainune tawrisibo hainarami masigi matung nongma numit amasu lekai asda ben thawba ahlamasu mase mayumda hanjarakpada skul leibado adumda thengna adumdagi phauruga mayumda halakpada skul manung aduda mise mari manga muklangaga leibado adumaina langba makhonsi tarei hai kidana maso gari bheladu paikai thaurakpada pulap phibam tada sing hekubada akibo oiraba saktam kaya ama gari maningda phamdana yauramdana nupado mayum yauroktringer gari do drainda yungsandana madu maso lekai sta wari ama oinarami haujiksune skul adu adum tamnari handaki lan matamda aduda police khara leini haidana leirami moiso kaidorabanu khangde hau thadana loina chena khre masini mayam ngasigi rian hore story mathangi wari thagalapada mayam punamuk thengnarasi ngasigidi mayamdagi kainanaba bitai lauzari